ngasi akhoi na lai se athauba na mapogi khoya khada ingna chikna laibo yo haina akhoi na angamba lai khajatang kachaba saruk yaba lakjabani yamna ngasi ko akhoi me ambu tamata thawai na kon tha ba athauba na mapogi khoya khada ingna chikna laibo yo ko yamna ngasi saktam je yengbi chino me hoji hoji akhoi na laijari bise wagai ro ta laga lamse kai lam kawge se khomnaw haiba pham dugani no athauba mayam no se na khangiba mangan koba athauba handak kuki illegal immigrants kuki narco terrorist singna landarakpa matamda thawaina pontha oikraba athauba ngasi akhoi mayam thado maga akhoi mayam gi tamakta ne thawai kathokraba athaugi mafamda akhoi na haija doribase mapugi khoya khada ingna chikna leiboiro haiba natara tay upai su leijade aduga ngasi akhoi mayam gi tamakta kathokna chatkraba athauba na makhoi gi kanajaba aibase kaino akhoi mayam gi tamakta kathomaga athauba gi mungthon khak phangbase asi khaktani aduna akhoi mayam na so akhoi asugumba athauba kaya ama leiri base kawda makai ima leba kanbagi tamak thokleiba athauba singi tamakta akhoi mayam mapugi khoya khada nongmagi meram amtang katlaga leiriba athauba mayam sisu yaifa thaujal bina ba amadi ibudo pakhang bana thaujal biraga matam khodimakta yekna babu tuhanba ngamba adugumba yaifa thaujal niminasi aduga ngasi athauba mangan busu mapugi khoya khada ingna chikna leitana leinabagi tamakta mayamna su yaifa thaujal niminasi yamna nusi saktam se ubada kawba ngamde do ima oi bidugi thamoide kari oiramani adubu akhoi mayam ge tamakta kathokhrabani ima nasu yamna nuaite ima dagi so ina wafam mani ka hange khanba do thamoi se kai bade ge su hangba ngamdare do ima ga so nga unajabagi mayamda ai saktam ucharake Pari mom channel sibu yengbiriba mayam punang pui kai khumnajari ichinaw mayam akhoi khungak pada mateng pangbagi thabak se chathaba hore aduna video thagat pase ngamdiri ai yumda hanbagi tungda khungak pasingda mateng pangbagi video do ai hapcharake aduga ngasi se akhoi athauba mangangi ngasi lana thoram aduga chalubagi video se hapake khalaga nuai tabade muka hapaktare ado ichinaw mayam relief camp gi icha amadi relief camp gi iche ichinaw singsu aina unare lambida lakpa matamda ko aduga aso akhoi gi hyang thang relief camp gi imana su akhoi gi khungai ba yung pasing da punsi chengjen ga loinana pochei tapakpa kayam su leiri hayang lan ngamaga halakpa matamda langan phiran theppa gi lakpa matamda asapot leiro haina pochei leiro haina tapakpa paisa su pibirakpa ima busu haningai ta thagro phongdok chari aduga relief camp da leiba ichinaw khara unarakpagi video masam same amfamda thamjarake aduga akhoi hayengsu akhoi khungakpa ichinaw singda mateng pangmagi thabak se leiri aduna hayengsu video thagat pase ngamgani aina thajade aduga egi nungti gi video thagalakpade yengbiriba ibung yupa ichinaw ima mayam puna pu pari mom channel na nongnini khatang war so wana ngai biu haina mayam puna ge famde ikok nonjari haujik se ai halakpasu yamna thengi ngasi se khaji khangan bana video se semjarakpani nan makhaidi thabaktagi halakpada ngarang su pung 8 hele ai ngarang ayuk pung 3 ki train nangaga nangnaba tholakpanina yamnga nganna hogatle aduga laaga manipur yaurakpada pung 2 tare pung 2 tabaga ai amukamu sale pung 3 dagina ai thokoduna pung 10 hele yamna lappa mafamda chatpanina ado karma mafamda chatli kadaide chatli habado ai mayamda video mathang ulakpada ulakkeba ado ngasi kharani nonini khatang video hapakte na waro bigano ado mayam puna makpuso ina haijagadabadi hoji lan se phibam aduki matik lusalai kuki singsina ekhoi iramda manipur si thugai gena khanbata natana illegal immigrants kuki narco terrorist na foreign funding kaya ama tawraga foreign ga khusam naraga maitei micham gi mathakta landa bata natana india sibu thugai bagi hotna ribasida ekhoi mayam gi tamakta ne chongdhui akhoi maitei athoba khunga paibung yupa natana ekhoi gi kana su leite aduga ekhoi gi maitei athoba mayam amana ngasi ekhoi khunga pa ibung yupa ekhoi gi thoiba ichinaw mayam punamaki tamakta akhoi leiriba ima amadi leiba ichinaw mayam punamakna mayamam katpiraga mayamna su katlamgani aibagi thajabase thamjai aduga maira amam katpiraga akhoi gi ichinaw ima mayamna akhoi athoba singi tamakta yaifa thaujan niminaba amadi yekna babu tuhallaga langam phiran thetpagi yaifa thaujan nibiyo wafamje simaka haijege aduga akhoi relief camp gi iche khara unabagi video so ai masam tang hapcharamge
ꯑꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯍꯧꯖꯤꯛ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯊꯣꯛꯑꯒ ꯅꯣꯡꯃꯒꯤ ꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯑꯒ ꯆꯪꯗꯕ ꯌꯥꯗꯕ ꯁꯦꯟꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯗꯔꯀꯥꯔ ꯇꯥꯏ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯒ ꯂꯝꯕꯤꯗ ꯑꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑ ꯊꯠꯂꯤꯕꯁꯦ ꯑꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯎꯅꯔꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯂꯨꯄꯥ 50ꯒꯤ ꯇꯝꯃꯁꯨ ꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯣꯛꯂꯣꯟꯖꯔꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯁꯨꯝ ꯂꯩꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯤꯀꯣ ꯍꯧꯖꯤꯛꯅ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯋꯥꯈꯜꯁꯦ ꯂꯩꯔꯒꯁꯨ ꯑꯁꯨꯝ ꯂꯩꯗꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯖꯜꯂꯛꯑꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇꯗꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯛꯏ ꯅꯥꯔꯛꯏ ꯌꯦꯛꯂꯛꯏ ꯀꯗꯥꯏꯗꯒꯤ ꯐꯖꯅ ꯆꯥꯕꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯐꯖꯅ ꯂꯩꯗꯣꯔꯤꯕꯅꯣ ꯆꯥꯛ ꯆꯔꯥ ꯑꯃꯈꯛꯇꯪ ꯆꯥꯔꯒ ꯂꯩꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯅꯔꯛꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯏꯆꯦ ꯏꯃꯥꯁꯤꯡꯅ ꯌꯦꯜꯂꯝꯕ ꯇꯥꯔꯒꯗꯤ ꯉꯝꯗ꯭ꯔꯕꯁꯨ ꯂꯨꯄꯥ 50 ꯈꯛꯇꯪꯒꯤ ꯑꯣꯏꯁꯨ ꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯈꯨꯔꯨꯝꯖꯔꯤ इचनाव मैम हेंजनदी अदुकी मतुक हेंजले कुकी सिंजने हेंजलकपसे को यामना उशितबा मखोइना अखोइगी इरमदा मणिपुर से चांगजलागा उशित थवइदबगी मतो मोंगना मोइना तौबसे अदुकी मतिक का हेंजले मखोइसे सब चाबा चैराक पीबसे यारबनी अदो ngasi amuk कुकी हुई अमना उशित थवइदबा वांगांग संगांगांगबा अदुगी वीडियो सु लई ai aduga huji onjanbagi matam se leitabana adugi video se lakhotchadabani ado aise thabak su khara kalli akhoi chinaw sing yafamda mateng pangbagi thabak se ai chathari ado makha tana ai video se sum hapchara ke ngasi gi video se sembagi tanja leijadabani na aikhoina athobagi yumda lana thoram yawba chalubagi video si oina me ang yafamda thamjabani aduga muka haijagadabri nungsireba ima amadi maira paibi ima mayamna अखोगी लेरिबा निसाबन संगदगी अदुता नतन इचिनुपा कयामना फोन तौबिरपा अदो आई मफम सिंगदुगसु लाक्सनबसु तंजासे यामना लियबनिना आई अदुगा चंगकपदि ngमरोय अदुबु मखा ताना इखोई इचिनाव इबुंग पासिंगी मतेंग असुम पांगविनसी इमा होइसु असुम आइना ngarang se phone torokpada ai se ngarang se aduki mati waba haiba tare ima ina waro bigano aina video se phangba taraga di ima hoina nasabu waro bigano afom je sima tang thamjage ai se ngarang se ai khara haifam topom khangdaba haigadra aise koksu khara ngawruba halaga aina thabak chalura halakpada puma panju halle hele aina flight tagi yobaga ai pungani gi flight ta yorakpani adugai thabak chatpadana puma pan khara hele ado ai pung manga dagi hawgalaga pung taruki ai train da tawraga do airport jona lakjabani adugi अवाबदुगा आई तुम्धगिबने इमागा वाइसे फजना सानबा ngamjahudre adu image number su save ta hodabani na ai waise makha tana imaga sanaba ngamhodre imabu waro bigana phomse thamjage adu nacha khara thabakan bana image phone se aina fajana wai sanaba ngamjahudabani wari budi sanaki adu boina kar tumning bagi mawong da aina kari kai hagi bai gyan ta jahudre waro biganu ima adu ga muka haijagadabdi ichinaw mayam punamakta Hoji hoji akhoi mateng pambagi thabak se chathari akhoi ngasi joboda mateng pangba khara chacharure ngarang su chalure ngasi ju chalure ado makha tana mateng panghigadaba leiri chinaw mayam ado ai mateng pambagi video di phajana hayeng yum jawraga sema kanda tawjarage nongni diwali aduna mayam nasu akhoi ichinaw singda mateng pangningba leiraga di number se pijaramge number se mayam na angam mateng pangbiu asi haijaraga ngasi gi video se matang se loisanjarage aduga amukam akhoi athowa mayam gi tamakta mayamna maira amam katlaga yaipa thawjal nimina seba wafam je simaga haijage aduga asagi blog tuda aina blog se semasu haitabani na ko aduga haibam ju khangde ugiba aina athobagi saktam do ubada aisi haibam chawham kamta khangdre sak athobagi masak to aduki matik nungsiba amadi akoina chakthokchaningai su oibatana tana pikliba sahi kunta phajareiba aduga hayeng laiba tang 10 sigasu athobagi ichegi luhongmagi thoram leirami ko adusu luhongbase kai oidiba khangdiri ado asugumba mayam nungaitaba mayam sigi marak sega do ima no lehoriba phibam akoina halamdai de ima no phamungda gyan taboi tadaboi wakhanda nungaitabaga loina ni ima no lehoriba phibam adugumba kaya ama lehori aduga makha tana ai adugi matang di video do semjara roige ado ichinaw mayam ai video se yum yorakanda phajana semjarage hujik ki oina di khoi khungapagi mateng pangma chachabani na halakpada kharasu thengi ngasi di khajik ngalle haiba tare aduna video se ngasi tanja khara lawraga video se hapcharakpani aduga hariba number si ichinaw mayam gi mateng pangbiu haiba pham je si haijaraga ngasi gi video se matang se loisanjarage ibudo pakhang mana yai phare kanglei pakna yai phare
aduga video siga soiran yaukhiba kya lerega so ngakpi waina pari mom channel la yengbiriba mayam punam kempham dei kok nonjari moirang college relief camp gi ichi ichinaw mayam thoklaga nomagi sangdaba jadaba polam gi oina asiga posai yoli ado nuksiraba akoi ibung singna su laga pot leibiri akoi relief camp gi ichinaw singdagi mayam su laadi relief camp ima singdagi sum leibiri ko hoji sum leibe lepi ganu nomagi sangdaba ja lan se hogala ko matamde mayam na nuksi nuksiena sum leibira mi ko hojikti kuisala awanina leibe se kara wasale aduna changada posang di mayam hoji watpa naidina mathau tariaba nomagi jumda changada posang kayama aduna sumaina sum leibe yari bra aduna akhoi gi lenga ki su puning chinyen jage yum kai loina mai sa khraga nauna zero dagi horiba punsini akhoi myang wari basiga akhoi relief camp da leiba ima iche ibung yupa singna wari basiga di aduki mati khenari bani aduna relief camp gi ichinaw ibung yupa akhoi gi iche singsigi mayam na su khanbiraga akhoi lengak na su athu matamda akhoi relief camp da leiba ichinaw mayam singse ma pham sana mai mai yumda yohan bina bagi tamakta lenga ki puning chinhen jage